Sakhangdabasingna Asian Hospital da Nongmei Kapsinlamle Imphal West ki Singjamai Police Station gi manung chana kwa kaithel da leiba Asian Hospital da masakhangdabasingna Nongmei round ama ngasi Kapsinlamle hairi press na phangba paw gi matung inadi ngasi nungthil pung 3:10 rom taba matamda sakhangdaba miyoi kharana Asian Hospital gi 3 suba floor da Nongmei maru ama kapsilakibani hairi Nongmei maru aduna hospital gi thongnaw gi mingsel da panduna akai atoi thoki adubu asok apandi yawkhide Nongmei kapsilakpa aduda hospital da layengduna leiriba miyoi singmi paiba pokna khi hairi khudakta kwa kaithel gi outpost ki kangbuna thogdok thokfam da laktuna yengchinbagi thabak chathakhi hauzik fawbagi oinadi mifa mipun gi pawdi phangba leitri Chief Minister Yumnam Khemsana ngasi numidang wairam Union Home Minister Amit Shah unagadauri NPF ki mangamak matik chawa fam pinaba Chief Minister da nahona na taksin kre Leader singi thaujal matung ina Manipur gi Chief Minister oirakraba Yumnam Khemsana ngasi numidang wairam New Delhi da Union Home Minister Amit Shah ga unagadauri Delhi dagi phangba pauna hai Amit Shah unaba aduda BJP gi Central Leader singna observer oina hapkiba hojikna BJP gi National General Secretary Tarun Chuk amadi North East Coordinator Sambit Patra yauraba yai haina panari anoba lenga ga sigi oinadi Union Home Minister unagadari basi khwaidagi maroiba thorang amani mahakawari sanaraba matungda hojik hangduna leiriba Minister Taret ki pharmacy mention gani amasung pithoktana leiriba portfolio singsu amuktada pulap pitokadauribani Masigi sumathakta state asigi law and order gi matangda Chief Minister ga tokhaina wari sanarba yabagi oithokpasu leiri adumakpu handaki khongchadasi da Chief Minister na lebagasi Prime Minister Narendra Modi unadaba yai Union Defense Minister Rajnath atai Minister sing unagani Chief Minister mahaki atenba Delhi khongchadasi hayeng losilaga hangchit oina Imphal da thunglagadra natraga ngasi losilaga hayeng Imphal da lakadra haiba chapchana khangdri maragasida NDA gi partner oiminariba Naga People Front ki Secretary General Achumbemo Kikona BJP gi National President amasung Manipur gi Chief Minister Yumnam Khemchanda Chirolama Pishinduna NPF ki MLA manga adusu lenga ki maru oiba pham pahananaba demand tawrakre Party ki President da pikiba Cheroladudha MLA singi Senior Junior 9 na ithoklaga hariba serial number singadu yenglaga pham sing pibiyu hairi NPF tagi losi dikho Deputy Chief Minister hap krabatungda mahaka hek thangnana seniority oina lehori basi Khasim Basumni aduga mahaki matungdana hana minister oiramlaba awangbong Newmai leiri Minister expansion gi matam naksilakpaga loinana kana minister hap kadage haibasi Manipur gi miyamna yamna khangning na ngainari ba paw ama oiri makoi na wakhalna sagatlaga launarakpa paw gi matung ina hana minister amuk fawbo oikhidriba MLA singda mityeng thamlaga minister hap kani haibasini Maragasida Churachampur Maikaida Minister ani piraba yabagi oithokpasu lei makhoi ani edu kana oigadoribano haiba khangdragasu Tipaimuk AC gi MLA Ngursanglur Sanate natraga Sisipur gi MLA LM Khawte gi maming suppanari Balte gi misi asina kukizo singda sathariba miot minai mayek sengna takle Balte gi misi asina kukizo singda sathariba miot minai mayek sengna takle MLA asina kukizo singidamak kathoklamliba adu kaidongaida kaungamdana adumak lehauragani haina ITLF na thadorakpa cherol amana hairi cherol asina makha tana haribana MLA Bhaltena manung matam sadana lekhidabada lup asina awaba phongdokli MLA Bungjagin Bhalte Inglisingani ga kulhumdogi me marida matam adugi Chief Minister Nongthombam Birenga unaruraga halakpada miyamna tamthina furakibani etek aduda mahaki driver mafam adumakta da lekhide Thogdog aduda MLA asi tamthina sokpadagi matam sangna layengduna lakhibani MLA asina lekhidabada mahaki imung manungna thengna hauriba awabada lup asina saruk yari hairi maraksida Mar Inpui GHQ Jaumi Council amasung Mizo People's Convention na puna thadorokpa joint statement amadasu MLA Bungjagin Bhaltena lekhidabadasu thamoi sokna awaba phongdorakli MLA asina lekhidabaga mari leinana lupsing asigi apunba mipam amat pangthoktuna Kukizo singi political solution ki demand ki matangda central government da joint memorandum ama pinabasu warep laure hairi Kotuna total shutdown laukthokre Thanlon Assembly Constituency ki MLA Bungjagil Balte gi thawai yaudraba haksang New Delhi dagi purakadaba numit amadi Churachampur da pangthokadaba aroiba mathau mangamasigi yenglaga Committee on Tribal Unity Kotuna total shutdown laukthokre
Kotugi Information and Publicity na thadorokpa cherol amana hai Kangpokpigi Sadar Hills area da leiba kuki zo pumnamak MLA Bungjagin Bhaltena laikhidabada thamoi sokna awaba phongdokli kumja lising ani ga kulhumdoi gi me ahumdagi thorakliba kanglup ani gi irang asida kuki zo kanglup tagi laikhidaba miyam gi mihut asi Bungjagin Bhaltena oire maram maduna laikhidrabagi mafamda khwaidagi awangba ikai khumnaba utnabagi damak mahaki thawai yawdraba hakchangna Delhi dagi purakpa numit amadi Churchampurda pangthokadoriba aroiba mathau mangamgi numit asida total sadon laukthokle hairi amaromda KSO amadi kuki inpi Manipurna cherol singda hai Bungjagin Bhaltena laikhidaba haibasi imung manung khakki mangjaba nate Masidi Thanlon AC pumbagi oina asauba mangjabani hauzik aikhoi pumnamak phathaba amadi amata oina lepminaduna kuki zo miyamgi apambadu thabakta onthokadaba lusingba sing puthoknaba hotnaminasi laikhidrabagi thawaina ingna tapna leirunaba amadi awaba nanghauraba imung manunggi miyoisingda ahenba pangal pibiba oirasanu hairi Mathau tarabadi Nagaland leiba kuki singi mathakta quit notice amuk hana chana halakpa yai AYO Inkumza lising amaga chamapan maudraga mangada Nagaland leiriba kuki singda quit notice issue tawkhibadu mathau tarabadi amuk hana chana halakpa yai quit notice adu matam kharagi oina suspend tawraga thamkhibani haina Angami Youth Organization na state adu da leiriba kuki singi mathakta section warol thamkre organization asina thokiba cherol amada hairibana tha asigi taraga humdoida mobha kuki khulgi miyoi kharana Jakroma Public Organization gi lusingba singda khut thakibagi thodok adu lup asina hakchina lawi English amaga chamapan maudraga mangada angami machin manau ani kuki singna potchai mulaba matung tapho khulda mihathi na hatok pikhiba thodok amagi mayokta Angami Youth Organization na quit notice adu Angami jurisdiction da leiriba kuki singda issue tawkhibani adum oinama kuki gi lusingba kayana haijarakpadagi Jakroma Public Organization CPO na mityeng changlakpadagi athingba adu matam kharagi oina handokhibani English amaga chamapan maudraga mangagi July 13 mathoida kuki lusingba singa Neji Fema da declaration ama tawduna CPO gi decision khudingmak ikai khumnaba utana political amadi social ga mari leinaba warep khudingmak CPO na lawrakpada ayetpa piba yaroi haina wasakhibani masigi mathakta khatna sainaba natraga pamdaba thodok sing tholakpada angami naga customary law ngak na chatkani amadi lam masigi mapu oiriba CPO na mathau tarabadi khulgi maming hongdok hongjin tawbada ayetpa leiroi haina su phongdokhibani Yanakhiba sigi matung ina Angami Youth Organization na kuki singi mathakta thamlamba athingba adu matam kharani gi oina suspend tawkhibani tha sigi taraga humdoida mawha kuki khulgi miyoi kharana Jakroma Public Organization gi lusingba singda satharakhiba thawong adu taraina lawde maram aduna quit notice asi karigumba mathau taraklabadi amuk hanna satna halakpa yai maram aduna CPO na numit 8 ni gi matam piriba sigi manungda Mawbha Village Council na mathau taba thabak sing lokhatuna makha tana pamdaba thodok sing thokandanaba honagadabani hainasu section warol thamkhre hairi India da Congress leiriba makhai lebak asi saukhatpa ngamloi Manipur da thokliba Erang Congress na thokhanbani Shiva Sena India da Congress leiriba makhai lebak asi saukhatpa ngamloi Manipur da ngasi thokliba kanglup anigi Erang amasung Indigenous people sing mutnabagi lambi amada chatlamba asisu Congress nani masigi matangda debate tawnaba yai haina Shiva Sena Manipur unit ki president M Tombina ngasi Babu Parada leiba party asigi office da pangthokhiba pawgi mifam amada phongdokre mahangna makha tana hakibada Indiana ningtamba fanglakhiba chahi humdraga manga humdraga taruk sure Manipur da Congress na sanglaba chahi kaya asi sasan tawduna lakhibani lamdam asida thokhiba kanglup ki Erang amasung Indigenous people sing muthatkiba yabagi lambi laklibasi Congress na thoanbani state asida illegal oiba maongda khulmasing hengatpa poppy plantation tawhalamba Manipur gi apunba lam square kilometer 22.327 gi manungda sada tara khaktamak valley area da laiba maitai aikhoi asi muthatnaba hotnabada misang changliba amadi yengthina halibasi kanana no haibasi aikhoi ngasi ri khangle hauzik fawbada masi pumna magasi karigi military crackdown tawdribano Parliament Manipur gi matangda aruba khanasi hairabadi Congress na work out tawduna khanaba yahande Manipur gi yellow proof singi interest ki mayokta Congress party na ing lisingani manga dagi lisingani nipan fawada kuki militant singa su sign chatharambadagi ngasi aikhoi kham thengna waribani
Myanmar-dagi naronda sangsilakiba illegal migrant kayagi khundafam pirambasu Congress Party nani pumnamak asi Congress Party na tharamba char sing adugi mahaini leibaki mai pakataba matangdasu leibaga sibu ikai firuk khumananaba thabak Congress na leptana sathaduna lakli asigumba awon sabagi politics asi lepiro leibaki hojik oiriba phibam asida political mileage taunaba Congress na sathariba politics asi yamna ikai ningai ni haiki Amaromda New Delhi da Malemgi Leibak Samagani Panlomgi Mihut Yauna Hojik Chathariba AI Summit Isingani Kunga Tarukta Congress ki Youth Singna Purit Lokthokuna Yengbada Nungaitaba Moongda Prime Minister bu Ikaiba Piribani Haina Chathakiba protest adu Yamna Leibak Masa Tadaba Thawong Amani Thawong asi Siba Sena Manipurna Akanba Moongda Condemn Tawi Makoina Pamba Pamdaba Yaningdaba Haiba Wafamaduna Amani Adubu Leibagamagi Prime Minister bu Kongoina Bahaibasi Jungle Culture ni Haiki India da terror attack Chathanaba Thawrang Tauramba Pakistana Beg Tauba terrorist Khupu Ama Fagat Kre India da terror attack Chathanaba Thawrang Tauramba Pakistan da base Tauba Lashkar-e-Taiba Amasung Bangladesh ki terror group singna Beg Tauba terror module ama Thugai khibuga loinana terrorist nipan phagat khre makhoidagi mobile phone nipan amasung sim tara ka taruk recover tawre hairi paugi source asina makha tana haribana makhoi nipan adugi manungda tarukna Tamil Nadu gi Timpuru district da laiba garment manufacturing unit tagi phagat khibani aduga anina West Bengal dagi phagat khibani pharaba makhoi nipan adugi manungda ayambadi Bangladesh sing aktani miyoi sing adugi identification gi sasinaba Aadhaar card sing pairam khi Tamil Nadu dagi faraba miyoi taruk adu Delhi police ta sinarakre official source asina makha tana haribana terrorist sing aduna free Kashmir amasung stop genocide in Kashmir haina thaba poster sing metro station sing yauna Delhi amasung Kolkata na sing bagi tongan ba mafam tarada haukiba numit tara ni rongi mamangda poster campaign chatharamki Faraba miyoi sing adugi mathakta makha taba investigation chathabada makhoi sing adu Pakistan amasung Bangladesh ki terror organization kayana funding tawduna hariba thabak sing asi chathakhibani terrorist organization sing adu makhoina directive oina amasung social media gi khuthangda contact tawi security agency gi source matung ina Pakistan da base tawba Lashkar-e-Taiba gi kangbu singna Delhi ki Red Fort Chandni Chowk amadi maming lairaba dharma gi mafam kyada bom pokhai hananaba thawrang tawri haiba chapchana khangle terror sing aduna IED sizinaduna thawrang adu chathanaba honaram khibani haukhiba February 3 ta Pakistan gi konung Islamabad ta laiba mox amada suicide bomb blast athakiba dugi laman khumnaba hariba thawrang asi chathaba oiramba yai bomb blast ki thawdoga da miyoi 30 ga mathoi sikhi aduga chamaga humpu henbana asok apanangki thawdo adu Islamic State group na sathabani haina claim tawbusu laikhrabani SIR na census amasung delimitation gi mahut senba yaroi lakadawriba April thadagi sathagadawriba special intensive revision SIR na census natraga delimitation gi mahut senba yaroi NRC natraga manaba kanglon chatpa khaktada Manipuragi mitop khandokpa ngamgani masi khangna lengak na thabak tawdrabadi miyamgi ihounatana afava phal phangloi haina campaign for just and fair delimitation JFD gi convener Jitendra Ningobana phongdokhre JFD na sinduna mafam kayada satuna paring naina satharakliba khana nainabagi mifamgi saruk ama oina ngasi Imphal East district ki Wangkhai community hall da pangthokhiba mifamda JFD gi convener Jitendra Ningobana makha tana haikibada Manipur na India da tindringai amadi India na British ki loila makha da lairingai matamdagi hauduna mikok thibagi thabak asi lamdamasi gi oiriba phibamasi ga chanade India gi oina chatnaba haukraba SIR na lamdamasi da lairiba mitop sing khandokpa ngamloi mitop khandokpagi amata ngairaba pambaidi NRC natraga masiga manaba chatna kanglon ama chatnaraba matungda mitop sing khandokpa ngamgani lamdamsi dagi mitop sing hana masa khangdoklaba matungda mikok thibagi thabak chatharaba PR lengak lairingai matamdagi hauna lauduna lakhibadu ngasidi popular government lairabanina government asida yauriba MLA minister singna cabinet mifam pangthoktuna mitop khandok triba makhai census chathadana ba warep lauduna center da khangan gadabani haiki Mathau masak khangdaba Jiribam OC pung nipunipan gi manungda atopa mafamda transfer thaki gadabani Sainik Masagi mathau masak khangdaba Jiribam OC Tikendra pung nipunipan gi manungda atopa mafamda transfer tawki gadabani Karigumba Mahapu Sarkar gi maikai dagi transfer tawdana adumak police station asida thamba tarabadi miyam ga loinana
अकनब खोंजंग कया चंगसिलगनी हाइना हेरिकोन जिरीबाम डिस्ट्रिक्ट काउंसिल की प्रेसिडेंट एस सैनिक नांगसी जिरीबाम द पांगथोखिबा पावगी मिफम अमदा फोंगदोखरे हेरिकोन जिरीबाम डिस्ट्रिक्ट काउंसिल AJMP वासेट DI बोलेरो कैंपर ओनर वेलफेयर एसोसिएशन सिंधुना जिरीबाम की बाबूपरादा लैबा ओल जिरीबाम मेरा पाइबी AJMP की ऑफिस द पांगथोखिबा पावगी मिफम अदुदा महाकना मखा ताना हाइखिबदा ngarang February 18 gi numidangda Assamdagi baramasing puduna chatkiba Tata truck AS11 GC 1138 asi None district ki manungchanba tupul haigalakpada sakhangdaba miyoisingna phajilaga thamde haiba paw ama fangbadagi gari adugi driver na telephone tawduna hangnabada atholoi kauba nupi amana driver adugi mobile phone adu pairaklaga gari adu mahangna fabani haina khangalakhi gari adu thadoknaba haibada yadabadagi ngasi nonganbaga ayuk pung mapalom tabada Jiribam police station gi OC Tikendrajitna thaudogadugi matangda FIR ama file tawnaba complaint tawnaba chatki adubu Jiribam OC na yamna daije laitaba moongda sakangdabasingna Tata truck fariba adu None district ki area da oibana None police station da chatlaga oina complaint tawruso haina khangalakhi asigumba OC asigi yamna daite yawdaba thawong asi akanba moongda condemn tawi loinana pung nipan ki manungda OC asi atopa mafamda transfer thakinaba Manipur sarkar gi chief minister da taksilli karigumba wafam asida sarkar na thawoidaba tarabadi akanba khongjang kaya changsingani laibak phabadagi ngasi numitungba matung pung 12 makhairom taba matamda None police station ki OC na gari adu thadokre haina paw pirakhi madugidamakta None police station ki OC bu thagatpa phongdokhi mamangi matamdagi hongna national highway da malpuraga ahing nungthil naidana chatliba gari sing phajin punjin bagi thabak tawdana ba chingi isil inaw singda appeal tawduna lakhibani maram maduna matung da gari sing phaba punbagi thaw chathabiganu haina amuka hana appeal tawri haikhi